سورة مريم آيات نمبر نفهمات ويدقي. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. واذكر في الكتاب إبراهيم إنه كان صديقا نبيا إذ قال لأبيه يا أبت لم تعبد ما لا تسمع ولا يبصر ولا يبصر إذ قال لأبيه يا أبت لم تعبد ما لا يسمع ولا يبصر ولا يغني عنك شيئا يا أبت إني قد جاءني من العلم ما لم يأتك فاتبعني أهلك صراطا سويا يا أبت لا تعبد الشيطان إن الشيطان كان للرحمن عصيا. अदुगा पल्लो लाइरिक तुदा इब्राहिम गे वारिसु तसेंगनामक मादी ओइखिबनी अचुम्बा ngangbा अमा नबी अमा लियु माना हाइखिबदु मागी मपादा ओ आइगी बाबा करीगी नंगना लाटपगे तासु तादबा उसु उदबा अमसुं नंगोंदा करीसु काना हंदबा दुबु इब्राहिम ना मपादा हाइखिबदु ओ आइगी बाबा तसेंगनामक लाक्ले इंगोंदा ज्ञान लौसिंग मधु नंगोंददी लाक्तबदु अदुना अइगी तुंग इल्लु अइ लमजिंगे नंगबु चुमद्रिंग चुम्बा लंबीदा सि मपादा हाइखिबा अइखोइसु बाबा इमा अहल ओइबा ज्ञान लाना चतन लेरदि हाइगदा अभी है या अभी हाइदमेवा ओ बाबा हाइदी अदु या अवती है सी पप्पा अदे करी नंगांगे नुसी याम मपादु नुसी बे मंगमिंगो दु कौ मयाम लेदरा अदु वाहिदुने सी अभी ये तो अदु वाहिदु को दिसिना वाहि तमिने आई पार हंबे नंग मा हाइसी अभी गे लोन सिजिन बाबा कोई सिरदी नंगन हाइजना पादब नंग हाइबा मयाम बदु नंग हाइबा हाइसी सिलांग कोई लैंग्वेज इखोई लैंग्वेज मतुंग इन दिला लेदना इखोई द लैंग्वेज अदु ओइदेना मखोई ददी वही दुगा एक्टिंग दुगा जाना रगा तोंगा लेबा इंग्लिश दसु अरबी दसु लैंग्वेज सिदा याउदरसु हाइरेबा वही दुगा सेंटेंस दुगा मागी एक्टिंग दुगा अदुम ओइखरेबा अरबी दसिना द यू हैव्स दे ना इंग्लिश दसिना यू तना त्रा अखोई ददी नंग हाइरदी लांगनेबा अखोई लैंग्वेज ददी लैरिदना अदु मन सितबो मन माले अखोई ददी लैरिदना फजबा लैंग्वेज को लोन गिने बसी मी लोन फजेबा मी लोन द फजना बस लैखरेद कोन फदेन खंदो नंगाइने कोन हाला पुवानेबा महोय नंग तार मोय तादेवा महोय अदुनि सेंते वही दो ओ आइगी बाबा लाट कनु शैतान बु तसेंगनामक शैतान दी मतम खुदिंग द ख्वाइदगी थौजाल हाइबदुदा हाइबा इंदबनी नंग लालिबा मुखैदि शैतान गिने ताबुदनिना शैतान नेबा मूर्ति सिंगदी अदुना शैतान सिदु रहमान की दुश्मन नेबा ओ आइगी बाबा तसेंगनामक आइना कीजै दंदी अमना नंगबु सोखनगनी हाइना ख्वाइदगी थौजाल हाइबदुदगी अदुगा नंग ओइखिगनी हाइबगी शैतान गी मरु सिसु दंदीदुनु सोखदेसु कीरे इपा इबुंगो बाबुंग मैंने अंदर में बसियर बाबुंग पालेन अतो मैंने हल्लो दे फजरो येता वन दंदीदगी कीबा दरगे मना शैतान गी मरु ओइखिगदरन कीबा से मपाद हाइस मपाना हाइखि मपाना खुमा पामदबर नंगना आइगी लाइसिंगबु ओ इब्राहिम नंगना असुमना हाइबसी लेप्त्रबदी सोयदनमक आइना नंगबु नुंगना थारगनी अदुना थादोकलो आइबु मतम सांगना नुंगना थारगनी हाइसे एंगोंदै लाथोखराइमने सिलाले पार्थलाले जुमन्नका जुमे रजम देई जुमन्नका नुंगना थारगने नुंगसेन थोम अनि हाइगुमबने नंग लापखरा ला थादो अमोई न हाइ नुंगना थारगा रजम तौदु नुगुनि हाइ नंग रजम तौरनी सिनेबा संसार तौरनेबा मोइदा अदुगी धर्म को खरदी संसार तौरनेबा मी फांसी तौगा संसार तौबो तौरमनेबा अदु हां
संसार संसार नुंग लंग नुंग हाथ संसार का हिंदी दा उर्दू हिंदी फारसी ने से संगदी नुंबु को सारदी चाहिए संसार नुंग चल लंग इब्राहिम ना हाई की शांति ओइसनु नंगोंदा सलाम हाइब्दु अइना ngakpi naba nijagani nangidamak aigi rapta tasengnamak madi matam pumbada aibu channa tawbibani ye waisi mapa da ham do se paukhum su lakhini बाबा एकदम का एक बार तो उधर लेकिन लेकिन ना है मगर थोकी दौर में aina handok lagani na khoidagi amasung na khoina allah bu thamlaga kaujariba laising adu dagi aina kaujagani aigi rappu oiba yai aina ningba kaiba oidaba aina nijabada aigi rapta आईना नीजरो खुलमता अल्लाह ताला ना निम्ब कहन बीदे लिख कहन बीरो है ना खाली है आशा है भाई आता से खान बदुने आशा दुने फारसी हिंदी ningba आशा से याय है तो सिन भाई वाने बा तो आशा दुने बा आशा अभिदना आशा है बा कोई भी याय है aduna दोन खुद से हम समझने में aduna mana handoraklabada makhoidagi amasung makhoina allah bu thamlaga lalebasing adudagi allah na pibiki amasung mohoi mi inu manungi sagai na tai thado thoge ado ar matung da ai khoina allah na pibiki mangonda ishaq amasung yaqub adu mana din gi damak to na thado adi mangonda thojan tawgi da ma gi masai ram do du sa ya hon bi sine ishaq amasung yaqub aduga makhoi ani busu aikhoina oihanbiki nabi hi samlokna sira ningsing ai me topa da yauri dana sandokna aduga allah na pibiki makhoida aikhoigi minungsi aduga aikhoina sembiki makhoigi damak achumba ngangba maraising awangba thakki makhoigi wari lakpada tungi mirol singi maraida makhoibu awangba thakta palhan kidde awang ba thak ta phajan chumna si ibrahim gi mate ama lana ikhoida khangan gi si yengada mi kari pautak lobo yai haibdu ikhoi khunda samaj da halaman ama ikhoi mani mata singma so to palai la chelo ane allah na haida ba to pa mem chal tharo ane adui matam da kari da wani haiba pautak mate ama lana se ikhoi khanghalis pallu lairek tu da musage wari so musage am kan singa e ta sengnamak ma bo khangat pi khrabani aikhu oi khibani ma rasul ama nabi ama kau khibani aikhoina ma bu chingdon dugi yet thangbana kaldagi aduga aikhoina naksil han khibani ma bu chikna wari sanana ba se musagi matang ni ko tur si chingi mami sing koi tur kara hai ne do tur si chingi mami na te ba tur ha si ching hai ne ching tur ching di mami di saina ka sinai aduga aikhoina pi khibani mangonda aikhoigi minungsidagi magi mayamba harun bu nabi oina musa alayhi salam na rasul su oire nabi su oire ko adudagi karina harun nabi oina pallu lairik tu da ismail gi wari su tasenamak madi wada ngakpani aduga ma oikhibani rasul ama nabi ama ismail se mana taksin khi magi misingda namaz sonaba amasung zakat pinaba aduga madi oi khrabani magi rab ki manakta penbi khraba ismail se ma sa sun ma sole mi sun ma sun hai na ko din ma sole ya di ismail gi ibrahim gi dharma ne na ko chala ga ko din ma sole mi se ai gi san ka amsu tanjam su tawli mane ya ya se ko ibrahim gi dharma chale do ibrahim gi ma ismail gi namaz roza gi tabligh tawli ba zakat ki to mi taksil mi to no ibrahim gi milat le na har se kam le mo sine ba har kimi sine pallu lairik tu da idris ki wari su da senamak ma oi khibani achumba chatpa ama nabi ama aduga thangat pi khibani aikhoina ma bu mafam amada yamna wanglaba
इद्रिसा इद्रिसनी इद्रिसा ईसा अलैहिस्सलाम का अब तुम्हारे मासू जन्नत थमग्रे वारी हिस्ट्री ले जन्नत थमग्रे फरिश्ता जन्नत एंगेन सब पने फरिश्ता का चला रहेगा वारी दो जन्नत एंगेन से एंगेन सब पने जम जाएगा जन्नत यो मांगा ये पता नहीं चली है सी माल जन्नत वो संगी है ना जन्नत को थोड़ा और हाई करना याद रहो जन्नत से संग थोड़ा थोड़ा और जब मिले घर में ना हाई नतरा थोड़ा और जाके अब जन्नत तो तुम लाइक है ना वारी सी नोबेल दी मखोई सिनी मखोई ला तो होता है उर्दू दिया हिस्ट्री मखोई सिनी लेना हाई स्कूल से तब है जा मोर बिता है ꯍꯧꯖꯤꯛꯀꯤ ꯃꯊꯛꯀꯤ ꯅꯕꯤꯁꯤꯡꯁꯦ ꯃꯈꯣꯏꯁꯤꯅꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯜꯂꯥꯍꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯈꯤꯕꯁꯤꯡꯗꯨ ꯅꯕꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯗꯝꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯅꯨꯒ ꯂꯣꯏꯅꯅ राखन निसिंगिब्रा पैगंबरों की कहानियां है जो तब पर रहो है तम करो कोई मतलब तो तम तमा हाँ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯅꯨꯒ ꯂꯣꯏꯅꯅ ꯍꯤꯗ ꯄꯨꯕꯤꯈꯤꯕ ꯃꯈꯣꯏꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯁꯨꯡ 이브라힘 ꯑꯃꯁꯨꯡ 이스라엘ꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯂꯝꯖꯤꯡꯕꯤꯈꯤꯕ ꯑꯃꯁꯨꯡ ꯈꯪꯒꯠꯄꯤꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯈꯣꯏꯗ ꯊꯤꯊꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯖꯥꯜ ꯍꯩꯕꯗꯨꯒꯤ ꯑꯌꯥꯁꯤꯡꯕꯨ ꯃꯈꯣꯏꯅ ꯀꯨꯟꯊꯖꯩ ꯁꯖꯗꯥꯗ ꯑꯃꯁꯨꯡ kapna kapna Allah na bahar de sojna mare ilani ye me kaptan sajata hai de aate sajata se sajata na hai de torani ilani hai ade ko sita se hai ko ko ilani ꯍꯧꯖꯤꯛꯀꯤ ꯄꯩꯒꯝꯕꯔ ꯅꯕꯤꯁꯤꯡꯁꯤꯁꯨꯅꯦꯕ ꯊꯥꯛ ꯋꯥꯡ ꯊꯥꯡꯒꯠꯈꯤꯕꯁꯦ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯍꯤꯗ ꯇꯣꯡꯈꯤꯕ ꯍꯥꯏꯗꯤ ꯅꯕꯤꯅ ꯍꯥꯏꯕ ꯏꯟꯗꯅ ꯍꯤꯗ ꯆꯠꯅꯈꯤꯕ ꯀꯥꯡꯕꯨꯗꯨꯁꯨ ꯑꯗꯨꯗꯒꯤ ꯒ꯭ꯔꯨꯞ ꯑꯃꯅ ꯀꯔꯝꯕ ꯑꯜꯂꯥꯍꯒꯤ ꯑꯌꯥꯁꯤ ꯊꯤꯊ ꯃꯇꯝꯗꯅ ꯍꯦꯛꯇ ꯍꯥꯏꯕ ꯏꯜꯂꯦꯅ ꯅꯣꯟꯊꯖꯕ ꯀꯥꯡꯕꯨ ꯑꯩꯈꯣꯏ ꯌꯥꯔꯦ ꯃꯁꯤ ꯆꯠꯂꯗꯕꯅꯤ ꯁꯤꯅꯤ ꯙꯔꯃꯁꯦꯅ ꯏꯃꯥꯟ ꯄꯨꯔꯛꯄ ꯀꯥꯡꯕꯨꯗꯨ ꯑꯗꯨꯏꯗꯨ ꯑꯩꯈꯣꯏꯁꯨ ꯏꯜꯂꯨ ꯍꯥꯏꯔꯤꯕ ꯄꯥꯎꯇꯥꯛ ꯂꯧꯅꯕꯅꯤ ꯃꯁꯤ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯈꯨꯕꯝ ꯁꯤꯟꯕꯁꯤꯡ ꯍꯥꯏꯗꯤ ꯃꯍꯨꯠ ꯁꯤꯜꯍꯧꯕꯁꯤꯡ ꯇꯨꯡꯒꯤ ꯃꯤꯔꯣꯟꯁꯤꯡ ꯃꯈꯣꯏꯗꯨꯅ ꯊꯧꯁꯥꯈꯤꯗꯦ ꯅꯃꯥꯖ ꯑꯃꯁꯨꯡ ꯇꯨꯡ ꯏꯟꯈꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯄꯥꯝꯕꯁꯤꯡꯒꯤ ꯑꯗꯨꯅ ꯊꯨꯅꯃꯛ ꯃꯈꯣꯏꯅ ꯊꯦꯡꯅꯔꯒꯅꯤ ꯃꯥꯡ ꯇꯥꯛꯄ ꯃꯈꯣꯏ ꯃꯍꯨꯠ ꯁꯤꯜꯍꯧꯕꯅꯦꯅ ꯂꯥꯛꯑꯦ ꯂꯩꯍꯧꯔꯦ ꯍꯥꯏꯗꯤ ꯍꯥꯟꯅꯩꯗꯨ ꯆꯠꯈ꯭ꯔꯦꯗꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯃ ꯂꯥꯛꯏꯗꯣ ꯑꯗꯨꯅꯅꯦ ꯑꯃꯨꯛꯀ ꯀꯩꯗꯧꯗ꯭ꯔꯦꯕ ꯃꯈꯣꯏꯅ ꯆꯠꯂꯝꯕꯗꯨ ꯆꯠꯇ꯭ꯔꯦ ꯃꯁꯥ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗ ꯇꯧꯗ ꯂꯩꯔꯛꯑꯦ ꯑꯗꯨꯗꯒꯤ ꯃꯥꯡ ꯇꯥꯛꯑꯅꯦꯕ ꯃꯈꯣꯏꯗꯣ खल फुने से खल फुने दी थसादमन हलिदना अदु खल फुने दी थसादम मिसिंग मथंग सिनबा कांबु फखलाप मोय तुंग लाप मिसिंग दो अदु मिसिंग दुदी थसादम ओहिबा लोयना हाइबदी काम की तवदो सबदु तवदेबा आय अल्लाह हाय आय सुम तुना तवदबा नमाज सोंदबा रोजा हेंदबा अदु मंगातना मोय सिंगेबा कोना नमाज थादोखि हाइबी अर्थ नमाज दुतनते हाइबा हकाम सिंदु थादोखि मंगहनखियबा अजा ओदि मंगहनखियबा अदुगा माय माय पोनिंग या पामबदु मासिन तवरा फनी एना खनबदु अदु खक्त तवगी दीनगी करेमत खनददे सौबा यल पवन भैया अदुदि लई है सोदन थेंगना ꯅꯤꯡꯉꯝꯗꯅ ꯍꯟꯖꯤꯟꯖꯔꯛꯄ ꯊꯥꯖꯕ ꯑꯃꯁꯨꯡ ꯑꯐꯕ ꯇꯧꯕꯁꯤꯡꯗꯨ ꯅꯠꯇꯅ ꯃꯈꯣꯏꯗꯨꯗꯤ ꯆꯪꯒꯅꯤ ꯖꯟꯅꯠꯇ ꯑꯗꯨꯒ ꯃꯈꯣꯏꯗ ꯂꯥꯟꯅ ꯇꯧꯕꯤꯔꯣꯏ ꯀꯔꯤ ꯑꯃꯠꯇ ꯑꯣꯟꯇꯩꯅ ꯆꯠꯂꯣꯁꯨ ꯅꯤꯡꯉꯝꯗꯅ ꯇꯧꯕ ꯇꯧꯗꯅ ꯍꯟꯖꯤꯜꯂꯛꯑꯦ ꯊꯧꯁꯥꯔꯛꯑꯦ ꯑꯗꯨꯒꯤ ꯁꯤꯡꯗꯨꯗꯤ ꯁꯣꯏꯗꯅ ꯖꯟꯅꯠꯇ ꯆꯪꯒꯅꯤ ꯃꯈꯣꯏ ꯑꯗꯨꯝꯕꯁꯨ ꯌꯥꯎꯔꯤꯕ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯍꯩꯀꯣꯜꯁꯤꯡꯗ ꯃꯗꯨꯕꯨ ꯋꯥꯗꯥ ꯇꯧꯕꯤꯈ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯖꯥꯜ ꯍꯩꯕꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯎꯗꯕꯗ ꯇꯁꯦꯡꯅꯃꯛ ꯃꯥꯒꯤ ꯋꯥꯗꯥꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯎꯗꯕꯤꯗ ꯊꯥꯖꯈ꯭ꯔꯦꯕ ꯂꯥꯟ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯇꯥꯔꯣꯏ ꯃꯗꯨꯗ ꯋꯥꯔꯦꯝ ꯁꯂꯥꯝ ꯇꯧꯅꯕꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯪꯒꯅꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯆꯥꯛꯂꯦꯟ ꯑꯌꯨꯛ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯗ
Yang mau kai sih lagi wah am tahu ya. Am kamu udah assalamualaikum hajj tu ini. maduni janat haibadu ikoina soto oina pibi gedawriba adugumba ikoigi inaisingda makoiduna Allah buki jabasing oiriba Allah buki jabasing oiriba inaisingda soidan pibi gedar ki jabade ki anta hairaga haibana sumin indat bunata Jibril na haiki siro Jibril na haiki ikoidi farista sing di kum tharakte nangi rab ki hukum nattana magini Masa tak azab tu am hai sebetulnya. Jadi jelah ada Jibril yo hon tu pun doi mi. Azab lak pun sudah lak pun nanti. magini ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯤ ꯑꯜꯂꯥꯍꯒꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯃꯁꯨꯡ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯀꯩꯗꯧꯅꯨꯡꯗꯁꯨ ꯅꯪꯒꯤ ꯔꯕꯇꯤ ꯀꯥꯎꯊꯣꯛꯄ ꯂꯩꯇꯦ ꯃꯥꯗꯤ ꯔꯕꯅꯤ ꯑꯁꯃꯥꯟꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯃꯁꯨꯡ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯑꯗꯨꯅ ꯃꯥꯕꯨ ꯂꯥꯠꯂꯨ ꯑꯃꯁꯨꯡ ꯈꯥꯡꯖꯧ ꯃꯥꯕꯨ ꯂꯥꯠꯆꯕꯗ ꯅꯪꯅ ꯈꯪꯕ꯭ꯔꯥ 마가 만나봐 가나군바 아마 저기시 간다 봐야 시수 하잖아 Jibril na haki na hadu dike mang 마네 dike mang yudu sidi Jibril na hai ban hande ba tasi isidi Muhammad tapali ꯑꯩꯈꯣꯏꯗꯤ ꯀꯨꯝꯊꯔꯛꯇꯦ ꯅꯪꯒꯤ ꯔꯕꯀꯤ ꯍꯨꯀꯨꯝ ꯅꯠꯇꯅ ꯍꯣꯏꯅ ꯄꯥꯎ ꯄꯨꯔꯛꯏꯕ ꯖꯤꯕ꯭ꯔꯤꯜꯗꯨꯅ ꯍꯥꯏꯔꯤꯃꯦꯅ ꯋꯤꯔꯒꯦꯠ ꯃꯅꯨꯡꯗ ꯍꯥꯏꯔꯤꯃꯤꯅꯦ Rasul Allah hairi Allah na hairi me hairi ꯍꯣꯏꯅ ꯑꯜꯂꯥꯍꯅ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯜꯂꯥꯍꯅ ꯍꯥꯏꯔꯁꯨ ꯌꯥꯏꯑꯕ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯏꯃꯦꯕ ꯑꯌꯥꯠꯁꯦ ꯔꯁꯨꯜꯗ ꯑꯩꯈꯣꯏꯗꯤ ꯀꯨꯝꯊꯔꯛꯇꯦ ꯅꯪꯒꯤ ꯔꯕꯀꯤ ꯍꯨꯀꯨꯝ ꯅꯠꯇꯅ nangi rakke du kanano ꯔꯁꯨꯜꯗꯅꯦ ꯍꯥꯏꯔꯁꯤ ꯃꯥꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯤ ꯑꯜꯂꯥꯍꯒꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯃꯁꯨꯡ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯂꯩꯔꯤba ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯀꯩꯗꯧꯅꯨꯡꯗꯁꯨ ꯅꯪꯒꯤ ꯔꯕꯇꯤ ꯀꯥꯎꯊꯣꯛꯄ ꯂꯩꯇꯦ ꯃꯥꯗꯤ ꯔꯕꯅꯤ ꯑꯁꯃꯥꯟꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯃꯁꯨꯡ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯑꯗꯨꯅ ꯃꯥꯕꯨ ꯂꯥꯠꯂꯨ ꯑꯗꯨꯅ ꯃꯥ ꯈꯛꯇꯕꯨ ꯂꯥꯠꯂꯣꯕ ꯑꯃꯁꯨꯡ ꯈꯥꯡꯖꯧ ꯃꯥꯕꯨ ꯂꯥꯠꯆꯕꯗ ꯈꯥꯡꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯗꯧꯔꯤ ꯁꯕꯔ ꯇꯧꯕ ꯃꯔꯛꯇ ꯃꯌꯥꯝ ꯑꯃ ꯂꯥꯠꯇꯅꯕ ꯁꯩꯇꯥꯟꯒꯤ ꯂꯝꯕꯤꯁꯦ ꯂꯥꯛꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯣꯗꯔ ꯏꯟꯗꯅꯕ ꯑꯗꯨ ꯈꯥꯡꯕ ꯁꯕꯔ ꯑꯃ ꯗꯔꯀꯥꯔ ꯂꯩ istabir almusineva sabarsu istabarsu sabar kham ge arthani sabar arthani sta wasbir hayde se wastabir hayde dana to yaun su si ne hai wan sabar hai wo hai se istabar hai se si ne ba istial desu ꯅꯪꯅ ꯈꯪꯕ꯭ꯔꯥ ꯃꯥꯒ ꯃꯥꯟꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯪꯉꯤꯃꯤ ꯀꯣꯏꯁꯨ ꯅꯣꯏ ꯍꯥꯏꯗꯤ ꯂꯩꯇꯦꯕ ꯈꯪꯗꯦꯕ ꯔꯁꯨꯜꯅ ꯑꯗꯨ ꯑꯣꯏꯗꯤ ꯃꯥ ꯈꯛꯇ ꯏꯜꯂꯨ ꯍꯥꯏꯔꯤꯃꯤꯁꯤ ꯃꯤꯑꯣꯏꯕꯅ ꯍꯥꯏ ꯑꯩꯅ ꯁꯤꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯑꯃꯨꯛ ꯍꯧꯒꯠꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯍꯤꯡꯅ ꯁꯤ ꯃꯤꯑꯣꯏꯕꯅ ꯀꯣꯏꯁꯟ ꯇꯧꯖꯕ ꯀꯔꯤꯗꯨꯅꯤ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯃꯥꯕꯨ ꯁꯦꯝꯕꯤꯈꯤꯕꯗꯨ ꯃꯃꯥꯡꯗ ꯃꯥꯅ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯀꯩꯝꯇ ꯑꯣꯏꯗ꯭ꯔꯤꯉꯩꯗ Sige paukhum ni si. Saitan ki waswasana pukningda laene ama adu hingatkene na sum saitan ki wakhandagi hajinda laadi adu paukhumne makhada hairsi nang si kaim lerambati ka mai sam khanbra kamai lakhri ma dunya sina paukhumne si aduna ꯅꯪꯒꯤ ꯔꯕꯅ ꯈꯪꯁꯅꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯈꯣꯝꯖꯤꯟꯒꯅꯤ ꯃꯈꯣꯏꯕꯨ ꯑꯃꯁꯨꯡ ꯁꯩꯇꯥꯟꯁꯤꯡꯕꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯨꯜꯍꯟꯒꯅꯤ ꯃꯈꯣꯏꯕꯨ ꯖꯍꯟꯅꯝꯒꯤ ꯑꯀꯣꯏꯕꯗ ꯈꯨꯔꯨ ꯈꯨꯗ ꯍꯧꯖꯤꯛ ꯊꯥꯖꯗꯕꯁꯤꯡꯗꯣ ꯆꯤꯡꯅꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯗꯒꯤ ꯁꯣꯏꯗꯅꯃꯛ ꯑꯩꯈꯣꯏꯅ ꯁꯠꯇꯣꯔꯛꯀꯅꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯈꯣꯏꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯅ ꯊꯧꯖꯥꯜ ꯍꯩꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯝꯀꯦꯠꯂꯪ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯂꯤꯗꯔꯁꯤꯡꯅꯤ ꯈꯟꯗꯣꯛ ꯃꯀꯣꯛ ꯊꯣꯡꯗꯧꯔꯤ ꯑꯗꯨꯒ ꯁꯣꯏꯗꯅꯃꯛ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯪꯕꯅꯤ ꯃꯈꯣꯏꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯑꯣꯛꯄꯗꯨ ꯃꯗꯨꯒꯤ ꯖꯍꯟꯅꯝꯒꯤ ꯃꯅꯨꯡꯗ ꯂꯧꯕꯒꯤ 시소 알라나 칸네. 남자 라우버기 마틱자 아버지 까나노 세 거기는 칸네. 세 실로 그거.
ꯖꯍꯟꯅꯝꯗꯗꯤ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯡꯁꯤ ꯈꯟꯒꯠꯂꯒ ꯂꯤꯗꯔꯁꯤꯡꯗꯨ ꯃꯥꯏ ꯃꯥꯏꯒꯤ ꯂꯥꯎꯅꯅꯤ ꯈꯠꯅꯅꯤ ꯃꯅꯨꯡꯗ ꯑꯗꯨꯗꯒꯤ ꯂꯤꯗꯔꯁꯤꯡꯗꯨꯁꯤꯁꯨ ꯍꯥꯏꯔꯤꯗꯅ ꯃꯥꯏ ꯃꯥꯏ ꯒ꯭ꯔꯨꯞꯇꯨꯒꯤ ꯂꯤꯗꯔ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯔꯤ ꯖꯟꯅꯠꯇꯗꯤ ꯁꯤ ꯍꯥꯏꯕ ꯊꯦꯡꯅꯕ꯭ꯔꯥꯕ ꯀꯨꯔꯥꯟ ꯖꯟꯅꯠꯇꯗꯤ ꯍꯥꯏꯗꯦ ꯖꯟꯅꯠꯇꯗꯤ ꯃꯥꯏ ꯃꯥꯏ ꯑꯄꯥꯝꯕ ꯀꯔꯤꯗ꯭ꯔꯣ ꯑꯜꯂꯥꯍꯅ ꯑꯜꯂꯥꯍꯒꯤ ꯔꯍꯃꯠꯇꯒꯤ ꯆꯪꯍꯟꯒꯅꯦꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯅꯥꯒꯨꯝꯕ ꯂꯤꯗꯔ ꯑꯃꯅ ꯀꯔꯤ ꯑꯃꯅ ꯍꯣꯏꯔꯣꯏꯕ ꯑꯜꯂꯥꯍ ꯈꯛꯀꯤ ꯊꯧꯖꯥꯟꯗꯒꯤꯅꯦ ꯃꯥꯏ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯥꯏ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯨ ꯄꯤꯒꯅꯦꯅ ꯍꯥꯏꯔꯦ ꯂꯦꯚꯦꯜ ꯑꯗꯨꯒ ꯗꯨꯖꯛꯇꯗꯤ ꯂꯤꯗꯔꯁꯤ ꯈꯠꯅꯒꯗꯧꯔꯤ ꯂꯤꯗꯔꯗꯅ ꯍꯦꯟꯅ ꯄꯤꯌꯣꯅ ꯂꯥꯎꯅꯗꯧꯔꯤ ꯑꯗꯨꯗꯩ ꯂꯤꯗꯔꯗꯨ ꯁꯛꯀꯠꯀꯗꯧꯔꯤꯑꯕ ꯁꯤꯅ ꯇꯥꯛꯄꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯂꯤꯗꯔ ꯃꯌꯥꯝꯁꯤ ꯀꯅꯥꯅꯣ ꯂꯤꯗꯔ ꯑꯣꯏꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛ ꯂꯤꯗꯔ ꯑꯣꯏꯅꯤꯡꯉꯤꯁꯤ ꯀꯅꯥꯅꯣ ꯁꯤ ꯌꯥꯝ ꯈꯟꯊꯒꯗꯕꯅꯦ ꯀꯨꯔꯥꯟꯒꯤ ꯑꯌꯥꯁꯤꯡꯁꯤꯗꯤ ꯄꯣꯏꯟ ꯌꯥꯝ ꯌꯥꯎꯕꯅꯦ ꯂꯧꯁꯤꯡ ꯑꯣꯏꯕ ꯑꯗꯣ ꯑꯜꯂꯥꯍꯅꯁꯨ ꯈꯪꯉꯦꯕ ꯀꯅꯥꯅꯣ ꯂꯤꯗꯔ ꯑꯣꯏꯒꯗꯧꯔꯤꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯗꯨꯒ ꯁꯣꯏꯗꯅꯃꯛ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯪꯕꯅꯤ ꯃꯈꯣꯏꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯑꯣꯛꯄꯗꯨ ꯃꯗꯨꯒꯤ ꯖꯍꯟꯅꯝꯒꯤ ꯃꯅꯨꯡꯗ ꯂꯧꯕꯒꯤ ꯆꯧꯁꯤꯡ ꯑꯜꯂꯥꯍꯅ ꯈꯪꯉꯦ ꯁꯤꯗꯅ ꯂꯤꯗꯔ ꯑꯃꯤꯔꯁꯤꯅ ꯇꯥꯟꯅꯈ꯭ꯔꯤꯁꯤ ꯅꯈꯣꯏꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯃꯗꯨꯗ ꯖꯍꯟꯅꯝꯗ ꯀꯨꯝꯊꯔꯂꯣꯏꯗꯕ ꯃꯗꯨ ꯅꯪꯒꯤ ꯔꯕꯀꯤ ꯇꯉꯥꯏ ꯐꯗꯕ ꯌꯥꯊꯪ ꯑꯃꯅꯤ ꯅꯣꯡꯗꯝꯕꯤꯈ꯭ꯔꯕ ꯖꯟꯅꯠꯇꯨꯗ ꯑꯃꯨꯛꯇꯪꯗꯤ ꯀꯨꯝꯊꯔꯛꯀꯅꯤ ꯄꯨꯜꯁꯔꯥ ꯊꯣꯡ ꯂꯥꯟꯕꯗꯨꯒꯤꯅꯤ ꯍꯥꯏꯁꯦ ꯖꯟꯅꯠ ꯃꯌꯥꯏꯗ ꯄꯨꯜꯁꯔꯥꯁꯤ ꯁꯥꯒꯅꯦꯕ ꯖꯍꯟꯅꯝ ꯃꯤ ꯖꯍꯟꯅꯝꯒꯤ ꯃꯊꯛꯇ ꯖꯍꯟꯅꯝꯁꯤꯅ ꯃꯈꯥꯗ ꯂꯩꯅꯨꯡꯗ ꯂꯩꯗꯣꯏꯅꯤ ꯖꯍꯟꯅꯝ ꯑꯁꯤ ꯂꯩꯗꯣꯔꯤꯅꯦꯕ ꯑꯗꯨꯊꯣꯡ ꯁꯥꯗꯣꯔꯤꯅꯦꯕ ꯊꯣꯡꯗꯨ ꯀꯅꯥ ꯈꯪꯒꯅꯤ ꯀꯔꯝꯍꯥꯏꯅ ꯁꯥꯕ ꯊꯣꯡꯅꯣ ꯇꯂꯋꯥꯔꯗ ꯍꯦꯟꯅ ꯊꯧꯏ ꯑꯗꯒꯤ ꯁꯝꯂꯥꯡꯗ ꯍꯦꯟꯅ ꯊꯧꯏ ꯀꯥꯏꯅ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯋꯥꯅꯦꯕ ꯑꯗꯨꯒꯤꯗꯨꯗꯤ ꯍꯧꯖꯤꯛꯀꯥꯟꯗ ꯍꯥꯏꯔꯗꯤ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯅꯠꯇꯦ ꯍꯥꯏꯔꯤ ꯊꯣꯡꯁꯤ ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯍꯥꯏꯕꯅꯤ ꯊꯣꯡꯁꯤ ꯇꯧꯔꯤꯕ ꯗꯨꯅꯤꯌꯥꯒꯤꯅꯦ ꯊꯕꯛꯁꯤꯡꯁꯦ ꯃꯁꯤꯗ ꯖꯍꯟꯅꯝꯗ ꯇꯥꯅꯕ ꯊꯕꯛꯁꯤ ꯊꯝꯒꯅꯤ ꯑꯗꯒꯤ ꯖꯟꯅꯠꯇ ꯆꯠꯂꯒꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯇꯧꯕꯗꯨ ꯑꯗꯨꯅꯤ ꯄꯨꯜꯁꯔꯥ ꯊꯣꯡ ꯂꯥꯟꯕ ꯍꯥꯏꯁꯦ ꯊꯕꯛ ꯃꯌꯥꯝ ꯑꯋꯥꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯍꯟꯒꯅꯦꯕ ꯑꯗꯨꯒꯤ ꯆꯥꯅꯤꯡ ꯑꯣꯏꯅ ꯑꯜꯂꯥꯍꯅ ꯑꯥꯗ ꯁꯤꯗ ꯃꯈꯥꯗ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯀꯟꯕꯤꯒꯅꯤ ꯑꯜꯂꯥꯍꯕꯨ ꯀꯤꯖꯕꯁꯤꯡꯗꯨ ꯖꯍꯟꯅꯝꯗꯨꯗꯒꯤꯅꯤ ꯊꯣꯡꯗꯨꯗꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯪꯁꯦꯛꯇꯨꯅ ꯊꯝꯒꯅꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯗꯨ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯍꯟꯗꯨꯅ ꯁꯤꯗꯁꯨ ꯑꯜꯂꯥꯍꯅ ꯍꯥꯏꯔꯕꯁꯤ ꯄꯥꯎꯈꯨꯝ ꯄꯤꯔꯕꯁꯤꯗꯤ ꯃꯈꯣꯏꯗ ꯊꯤꯊꯕ ꯀꯔꯝꯕ ꯃꯤꯁꯤꯡꯅꯣ ꯃꯈꯥꯗ ꯍꯥꯏꯔꯦ ꯃꯈꯣꯏꯗ ꯊꯤꯊꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯌꯥꯁꯤꯡꯕꯨ ꯗꯂꯤꯜꯁꯤꯡ ꯑꯣꯏꯅ ꯊꯥꯖꯗꯕꯁꯤꯡꯗꯨꯅ ꯍꯥꯏ ꯊꯥꯖꯕꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯕꯒꯦ ꯂꯩꯔꯤꯕ ꯐꯤꯕꯝꯗ ꯑꯃꯁꯨꯡ ꯃꯤꯔꯛ ꯇꯤꯟꯕꯗ ꯁꯤ ꯗꯨꯅꯤꯌꯥꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯍꯥꯏꯅꯗ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯍꯦꯛꯇ ꯌꯦꯡꯅꯔꯁꯦꯕ ꯃꯤꯔꯛ ꯇꯤꯟꯕꯗ ꯀꯅꯥꯅ ꯍꯦꯟꯅ ꯐꯔꯤꯃꯣ ꯀꯅꯥꯅ ꯍꯦꯟꯅꯤꯡꯉꯦꯕ ꯍꯟꯗꯛꯀꯤ ꯒ꯭ꯔꯨꯞꯅ ꯌꯥꯝ ꯍꯦꯜꯂꯤ ꯇꯤꯟꯕꯗꯗꯤ ꯑꯩꯈꯣꯏꯅ ꯍꯦꯜꯂꯤꯉꯤ ꯑꯩꯈꯣꯏꯅ ꯍꯦꯜꯂꯤꯉꯤ ꯌꯥꯝꯁꯨ ꯍꯥꯏꯅꯩ ꯍꯥꯏꯅꯩ ꯂꯣꯏꯅ ꯒ꯭ꯔꯨꯞꯁꯤꯡꯁꯤ ꯑꯗꯨ ꯃꯈꯣꯏꯗ ꯗꯂꯤꯜ ꯑꯣꯏꯅꯕ ꯀꯨꯔꯥꯟꯒꯤ ꯑꯌꯥꯁꯤ ꯀꯨꯔꯥꯟꯁꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯀꯨꯔꯥꯟꯁꯤꯒꯤꯅꯦ ꯃꯦꯟ ꯄꯣꯏꯟꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯙꯔꯃꯒꯤ ꯃꯇꯥꯡꯗ ꯆꯌꯦꯠꯅꯔꯤꯕ ꯄꯨꯝꯕꯁꯦ ꯀꯨꯔꯥꯟꯒꯤ ꯑꯌꯥꯁꯤꯅ ꯗꯂꯤꯜ ꯑꯣꯏꯒꯗꯕꯅꯦ ꯄꯥꯎꯈꯨꯝ ꯑꯗꯨ ꯌꯥꯎꯅ ꯁꯤꯅ ꯄꯥꯎꯈꯨꯝ ꯑꯣꯏꯒꯗꯕꯅꯦ ꯁꯤꯗꯩ ꯅꯠꯇꯕ ꯑꯃ ꯍꯦꯛ ꯑꯣꯏꯅꯔꯕ ꯄꯥꯎꯈꯨꯝ ꯂꯣꯏꯔꯦ ꯕꯦꯔꯥ ꯆꯦꯜꯂꯤ ꯃꯤꯔꯣꯜ ꯀꯌꯥ ꯃꯥꯡꯍꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯃꯆꯥꯛ ꯃꯔꯜ ꯍꯦꯟꯅ ꯂꯤꯡꯕ ꯑꯃꯁꯨꯡ ꯃꯁꯛ ꯃꯇꯧ ꯍꯦꯟꯅ ꯂꯨꯕ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯕ ꯑꯗꯨ ꯃꯃꯥꯏꯗ ꯅꯨꯔ ꯈꯔ ꯆꯦꯟꯕ ꯍꯥꯏꯔꯣ ꯃꯃꯥꯏꯗ ꯅꯨꯔ ꯈꯔ ꯆꯦꯟꯕ ꯃꯀꯣꯏ ꯃꯔꯥꯡ ꯈꯥꯛꯄ ꯐꯖꯕ ꯃꯤ ꯄꯩꯁꯥꯁꯨ ꯄꯥꯏꯕ ꯃꯌꯥꯝ ꯑꯜꯂꯥꯍꯅ ꯇꯨꯝꯍꯟꯈ꯭ꯔꯦꯕ ꯐꯤꯔꯥꯎꯟꯁꯨ ꯃꯀꯣꯏ ꯈꯥꯛꯏꯃꯤ ꯀꯩꯅꯣ ꯐꯤꯔꯥꯎꯟꯁꯨ ꯃꯀꯣꯏ ꯈꯥꯛꯇꯅ ꯐꯖꯅ ꯃꯨꯁꯥꯅ ꯅꯠꯇ꯭ꯔꯣ ꯆꯤꯡꯉꯤꯗꯣ ꯋꯥꯔꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯥꯏ ꯃꯥꯏ ꯂꯝꯒꯤ ꯆꯠꯅꯕꯤ ꯐꯖꯕ ꯑꯗꯨꯃꯥꯏꯅ ꯂꯤꯡꯅ ꯂꯩꯔꯝꯃꯦꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯗꯅ ꯅꯤꯡꯊꯧ ꯄꯥꯟꯗꯅ ꯐꯨꯔꯥ ꯗꯣꯂꯥꯟ ꯁꯥꯗꯅ ꯑꯥꯠꯀꯤ ꯀꯣꯝꯅ ꯈꯔ ꯂꯤꯡꯉꯝꯃꯤꯗꯨ ꯑꯗꯨꯗꯣ ꯑꯜꯂꯥꯍꯅ ꯇꯨꯝꯍꯟꯈ꯭ꯔꯦꯕ ꯍꯥꯏꯌꯨ ꯂꯪꯐꯩꯅꯕꯗ ꯂꯩꯕꯁꯤꯡꯗ ꯁꯥꯡꯗꯣꯛꯄꯤꯁꯅꯨ ꯃꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯖꯥꯜ ꯍꯩꯕꯗꯨꯅ ꯂꯟ ꯊꯨꯝ ꯑꯃꯁꯨꯡ ꯃꯇꯝ ꯁꯥꯡꯅ ꯃꯈꯣꯏꯅ ꯎꯗ꯭ꯔꯤꯐꯥꯎ ꯃꯈꯣꯏꯗ ꯋꯥꯗ ꯇꯧꯈꯤꯕꯗꯨ ꯗꯟꯗꯤꯗꯨ ꯅꯠꯇ꯭ꯔꯒ ꯄꯨꯡꯐꯝꯗꯨ ꯃꯇꯝꯗꯨꯗꯗꯤ ꯃꯈꯣꯏꯅ ꯈꯪꯂꯛꯀꯅꯤ ꯀꯅꯥꯅ ꯍꯦꯟꯅ ꯐꯠꯇꯕꯒꯦ ꯍꯥꯏꯕꯗꯨ ꯐꯤꯕꯝꯗ ꯑꯃꯁꯨꯡ ꯀꯅꯥꯅ ꯍꯦꯟꯅ ꯁꯣꯟꯕꯒꯦ ꯍꯥꯏꯕꯗꯨ ꯁꯛꯇꯤꯗ
ꯑꯗꯨ ꯌꯦꯡꯅꯁꯦꯕ ꯁꯤꯐꯥꯎ ꯇꯧꯔꯁꯤꯗ ꯇꯧꯔꯛꯑꯣ